Jiribam district ke JDO Jiribam John gi makhada leiba tongan ba school singi watun leiriba non teaching staff sing athuba matamda leingak na men sinbiyo staff sing lobagi thabakta Jiribam gi candidate sing da henba priority piyu haina Jiribam da leiriba mahiroi lup marina leingak ki pukning chingsilakle Jiribam gi baupara da leiba KSA district council Jiribam office ta pangthokiba paugi mifama mada mahiroi lup mari asigi mahut seladuna KSA DCJ gi president K Somorjitna Jiribam da leiriba tongan ba school sing da punat nan teaching staff kuntra taruk ki awat pa leiri hairiba awat pa asina maram oiraga lairik takadaba oja sing su administration da yausin dun leire leingak na athuba matam da watliba nan teaching staff sing lobiyo Jiribam gi local oidaba staff sing na Jiribam da transfer lakpa matam da lining da bakaya ama thengna khiba maram da awat pa staff sing lobada Jiribam gi miyoi sing da priority thambiyo hairakle Hojik Jiribam district asigi oina JDO zone gi makha da leiba tongan ba school singi non teaching staff kaya watpana school singi administration da akaiba kaya oire non teaching staff matik chana leitabana maram oiraga school singi waja singna non teaching gi thabak tawba kaya amasu thengnare maram asina waliba punna non teaching staff 36 asi athuba matamda leingangna miyeng changbiduna aiba waliba non teaching staff sing asi thabak tongthok piduna lawbiu hariba non teaching staff sing asi lawba matamda Jiribam district ki local sing da oina priority bu maramdi Jiribam da tongan ba staff singi quarter leitaba amadi transfer laglabasu makoina Jiribam da leining da bana maram oirakanda tongan ba parliament sing da sotabagi maram omoirei